Manipur optional gi mai kai gi maru ebi ipausing miam na thamjari hanmada kanglai pa ki maira gi editorial miam na thamjari Myanmar yuar ha ki ba matuna Manipur mitop sangshel apagi sauna singna bale rakpa Manipur gi yomlo nariba Myanmar Bangladesh na singbadagi illegal immigrants mayama masahi kya gi mamang gi Manipur sangshelaktuna khunda sinduna laisinduna lamdam sigi yelhomi saduna laire habisi ifong fong na khangra bo apma mani asigumba mitop singasi khandok nabigi dhamakta English nga mag samapan ga yangkhai gi mathoida base year oiduna NRC satnanduna mitop khandok naba thabak pekhat piu haiba matamda ngasi phawo barat lenga na thoksadana leiraklibani masimangna Manipur Myanmar amari Bangladesh na singbadi ki sangsilakhi ba mitop singna khutling duna yumdang bana kaina ba haibadu ushin kibani adobo housing now no mitop kya Myanmar ki Manipur sangsilakpa yabi ki singna ba amas yamna sauna lairi handak Myanmar akan mamong yuar ha ba thokuna yamna sauna mi simina thokraba matungda housing Myanmar atuki matik leita da ba haibadu ori Malem gi lebak kya na Myanmar tengbang pibi gi thabuk sa thabak roina barat lengak na minung si utunu tengbang gi thabuk sa thari adobo sera sida Myanmar lepham sapham khudong sa dabadigi illegal immigrants kya marum handak nauna border lan silaktuna Manipur sanction ki haibigi asauba singna ba malai housing kilometer lising ohumlom sangba Myanmar border asi border fencing tawdri suknatagi kilometer tararam tamak tawri aduga border ngak senbagi thabak su housing iho hoduna lairi aduna Myanmar asauba yuar haba thokiba sigi manung ani baratna Myanmar minung si utuna tengbang gi thabak sa tharinge sera sida border lan silaktuna illegal immigrants kya ma Manipur sangsilakpa yabigi sauna singnab lerakpani housing ki oina di border ngak senbagi thabak te iho hoba Manipur thokliba lal asina maram oiraga border ngak senbagi thabak maipunna hotnadaba kaya ama leibana Myanmar ki illegal immigrants kaya ama housing oiba Manipur gi leitadaba phibam asigi khudongsa balaro sangsilamgani haibisini Hana satnaramba free movement regime FMR lakthraba haibisu border lanthok lansin tawduna drug amadi nongmai loinana atai aina yadaba kusuklai kya border lanthok lansin tawduna lalonbigi thabak sathari haibisisu miyamna adumak hainaba leiribani masimangna Myanmar romdagi pusilakpu oigani haina singnaba drug makal kya Mizoramda mayamna toina phagalakpa madi Manipur da phawba drug phabagi thabak satharaklibasini aduna Manipur gi laita daba sigi lal manungna Myanmar thokiba akanba yuar habigi khudongsa basi lauraga lepham japham leitraba mayum mamai mang takraba Miyoi kya Manipur gi ngamkhai lansilaktuna sangsilakpagi maram oigani haibisini maram aduna hausi Manipur CPR lengak sasangi makhada leiribanina PR lengak na Manipur illegal immigrants sangsilakta bra haiba asingbu report lapam thui aduga barat lenga ki maikedigisu Myanmar ga lonari bengam khaising aduki matik ngak sen bigi thabak lokhat patai maduna trabadi Myanmar romdigi maning tam illegal immigrants kya Manipur ngam khailana sangsilaktuna yomling kholing duna lainabigi khutong sabadu pibaga samana gani habisi khangba lokhat pham thokpa thaba adu barat lenga na lokhat pasungani amaromda nationalism gi wakhalo lehendun afaba khunai ma semna bohna si es asa Football amadi education ga puna satminariba Iboton Memorials Academy Wangoi gi ohmlak suba foundation day thoram pangthokre mairoi oiringi matamdagi nationalism ge puwa khalo lehenduna aphaba khunai ma semna school asina hotnari haina school asigi principal sagol sem asana phongthokre hairiba thoram adu gi saruk am oina ahan boina pangthokpa Ima Trophy football tournament ama su pangthokhi Foundation Day ga mari laina Wangoi Lailam Park ta pangthokpa tournament hawdokpa thoram aduda All Manipur Football Association gi acting president DB Kower School asigi chairman Wehengum Jadumani Imphal West District Football Association gi president W Mobisa Association asigi general secretary K Ibotombi Mitei All Manipur Football Association gi technical chairman TS Ibotombi amadi Iboton Memorials Academy Wangoi gi chairman W Jadumani na Thauram gi maru eba mithunglen oina saruk yakhi mapung eba function pangthok tungai mangoina school asigi mairoi sin school dagi tournament pangthokpam tamna mas pass khibagloina school asigi eba final shoot singatuna thauram adu hawdokhi makatana leikidraba wehengbam Iboton gi photo da su lei sukatuna ikai kamna baki thauram gi keynote period school asigi principal sagol sem asana phongdorakpada school asigi football amari education ga puna seminary school amani masidana tan lamdam asigi hagolagliba mahiroi sing nationalism gi oina wakhalon semdana apaba khunai ma semna bokona bada mangjil thana satna bokonari masidana tana tungan furup kyana khunda adun leiba lamdam am oibna school asida
Rongmai language suhaptuna lamdam asida khundariba furupsing lol khudima khangananaba school asina honari makhatana sutang khuljauna tungan ba makhalgi lol goeba class haptuna mairui sing lari khaktamak tamduna mak wangba khakinatana laisu su khanganana papanam thamli haiduna school asi lamdam asigi unique oiba school amani haibada haimamba thoklo haba wafam thamakhi thauram asigi manungsana veterinary ground tungan fruki nat goeba mai bizagoi khamba thoi bizagoi kokta pham kaba jagoi thangta sainaba laiting haiba haina concert hi ta hipa khunung ise quit play rongmai jagoi mau jagoi nani sauri jagoi ras lila jagoi na suma cultural program singju pangthoke na su paus na makata na pali amarom dana relief ki damak lupa crore sani ge taragatre nauna kai tharakri relief ki oina puna lupa crore lising amaga samapan ga kunga taru kai tharakri English ngani ga kunga homdoi gi me ahum ki manipur hora khiba irang sida mayu mai kai mai na thadoktuna relief camp sing de laidiba IDP sing gi oina rehabilitation measures oina pekhana bagi damak Ministry of Home Affairs MHA Government of India na senba sai English ngani ga kunga mari kunga manga gi oina lupa crore sani ga taragatre financial support oina kai thorak lahiri Manipur state asida nupa nupi amadi angang yauna puna Miyoi lising yankai yen mana relief camp sani ga yankai rom da saidang pam lauduna sai ani rom laiduna lakli aduga Miyoi lising amarom na government saba prefabricated yum singda lahen masokre Manipur Finance Department official amana phongdokpada ikui dana loikiba financial year 2024-25 duda central government ki Manipur ki tungan ba sector singoina asauba senpham sing pangli sai sigi March thada centrally sponsored scheme CSA's scheme for special assistance to status for capitals investment SASCI amasum others central scheme singi mawongda central assistant oina lupa crore lising amag samapan ga kunga taruk Manipur state na phangmangki tha amada center digi asuk yamna phangkiba sel asi mamangda amukta laikhitri hairi Union Finance Minister Nimara Sitaramana mamangna phangkiba union budget session da Manipur gi oina SASCI gi makhada sel gi mateng phanglagani haina house tangkiba laikhri SASCI gi makhada Manipur state ki oina mamangi financial year da center dagi lupa crore lising amaga samri gi kuntra ga tret phangmangki masi financial year amada khwaidi gi yamna phangbu sanpamni SASCI gi funding asida special funding oina lupa crore sahunga kun PWD na pekhatpat loi khraba thapok singi pithokadaba bill singi sel sing yauri scale year 2024-25 ki oina PMAY Gramin gi makhada rural housing gi damakta lupa crore samaga humfuga mapan Manipur state government na phamngki lupa crore sanga kulomna school education lupa crore sahunga ohumrom na health ki dugo lupa crore samiga yangkai gani pana Ministry of Women's and Child gi phangmangam khiaina official sources na phongdorakli Ian hanboy na Manipur state ki oina ahenba mangarak suba installment oina National Health Mission gi oina phangmangam khre Manipur state asida February 12 digi hauna president rule laiba maramna Union Finance Minister Nimara Sitaramana sai isigi March 10 da Lok Sabha da Manipur state ki senba sai English ngani ga kunga taruki oina budget expenditure lupa crore lising kuntraga mga kasama mari propose tawtuna putoki hariba budget estimate asi senba sai English ngani ga kunga mga gi revised estimate lupa crore lising kuntraga nithoy ga satruka yankai ga tari ki senpam oiki hari nasu paus ta makhatari amaram dana Kapnabada Accused ani police ki Miyoi ama sokli Uttar Pradesh ki Meerut thoki ba nongoi kapnabagi thaudo amada mi hatpagi case amagi accused ani amasum police ki Miyoi ama sokle haina official amana ngasi phongdokre additional superintendent of police rural Rakesh Kumar Mishra na phongdokpagi matungina nongoi kapnabagi thaudo dungara nomidang Meerut ki Histanapur area da thoki bani magna hai ki nongoi kapnabadu da Saga Allies Balbir say Kungatre Amasum Patuwa Allies Manmit say Kungatre Koba Miyoi Sokoloina Police ki head constable Soki Balbir Amasu Manmit Hokibe April Anida Hasnapura Paramjit Singa Allies Gula Koba Miyama Halam Kibaga Mari Lena wanted Lautokpaga Loina Lopalisin Kungamanga gi Sien Gimana Puri Benehana Manafunduki ASP Nike ngarang numidang police team amana asat awok sing check tawringaida makhoi ani motorcycle ama tongduna lakpa ubadagi kham lobada nongmai kapsilam laga nanthok tuna sien kina bohnaki
ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯇꯔꯨꯟ ꯃꯥꯂꯤꯛ ꯁꯣꯛꯈꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯍꯟꯗꯨꯅ ꯀꯥꯞꯅꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯣꯛꯄ ꯑꯍꯨꯝ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯄꯨꯂꯤꯁꯅ .32 ꯕꯣꯔꯒꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯁꯨꯡ .315 ꯕꯣꯔꯒꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯔꯤꯚꯣꯜꯚꯔ ꯑꯃ ꯐꯪꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯁꯈꯤ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯖꯐꯔꯅꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯒꯤ ꯁꯈꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯔꯀꯜ ꯑꯣꯐꯤꯁꯔ ꯗꯦꯕꯗꯠꯇ ꯕꯥꯖꯄꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯥꯏꯈꯤ ꯁꯜꯃꯥꯟ ꯆꯍꯤ 95 ꯀꯧꯕ ꯃꯤꯑꯣꯏꯗꯨ ꯉꯔꯥꯡ ꯕꯤꯖꯣꯄꯨꯔꯥ ꯈꯨꯟꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯅꯤ ꯁꯜꯃꯥꯟ ꯍꯧꯖꯤꯛ ꯃꯤꯔꯠꯀꯤ ꯀꯣꯔꯠ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯌꯨꯖ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁꯜꯃꯥꯟ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯏꯔꯐꯥꯟ ꯀꯧꯏ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯤ ꯃꯤꯌꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯐꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯔꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯕꯪꯒ꯭ꯂꯣ ꯃꯩ ꯆꯥꯛꯄꯗ ꯃꯃꯥ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯔꯤ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯕꯥꯗ ꯁꯤꯇꯤꯗ ꯂꯩꯕ ꯕꯪꯒ꯭ꯂꯣ ꯑꯃꯗ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯃꯗꯕꯥꯗ ꯁꯤꯇꯤꯒꯤ ꯕꯥꯁꯅꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯒ꯭ꯌꯥꯟꯗꯥ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕꯅꯤ ꯃꯩꯗꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯊꯝꯕ ꯏꯌꯔ ꯀꯟꯗꯤꯁꯟꯁꯤꯡ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯔꯁꯋꯇꯤ ꯃꯦꯘꯥꯅꯤ 33 ꯑꯃꯁꯨꯡ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯣꯝꯌꯥ ꯁꯤꯈꯤ ꯃꯩꯗꯨ ꯁꯟꯗꯣꯔꯛꯄꯗꯒꯤ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯁꯨ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯀꯥ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯃꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ